ꯂꯥꯟꯊꯣꯛꯆꯔꯤ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯊꯝꯖꯔꯤ SARS-CoV-2 ꯒꯤ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟ, COVID-19 ꯑꯃꯁꯨꯡ ꯕ꯭ꯔꯦꯟ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡ ꯄꯥꯝꯕꯤꯗ ꯇꯥꯕ ꯅꯦꯃꯥꯇꯣꯗꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯕꯦꯜꯖꯤꯌꯝꯗ ꯂꯩꯕ ꯘꯦꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯅꯦꯃꯥꯇꯣꯂꯣꯖꯤ ꯔꯤꯁꯔꯆ ꯌꯨꯅꯤꯠꯇ PhD ꯔꯤꯁꯔꯆꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯧꯒꯩꯁꯪꯕꯝ ꯔꯣꯂꯤ ꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯂꯥꯏꯁ꯭ꯔꯝ ꯁꯤꯡꯁꯥꯡ ꯂꯥꯛꯄꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ SARS-CoV-2 ꯒꯤ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟ COVID-19 ꯒꯤ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟ ꯑꯁꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯪꯂꯦꯟꯗꯒꯤ ꯖꯤꯅꯣꯃꯤꯛ ꯁꯔꯚꯦꯂꯦꯟꯁꯇ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19ꯗ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯒꯚꯔꯟꯃꯦꯟꯠꯇ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯁꯨ ꯈꯪꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯟ ꯃꯈꯜ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯗꯨꯋꯥꯏꯗ ꯈꯥ ꯅꯣꯡꯆꯨꯞ ꯊꯪꯕ ꯏꯪꯂꯦꯟꯗꯒꯤ ꯁꯔꯨꯛꯇ ꯃꯁꯤꯡ ꯌꯥꯝꯅ ꯊꯦꯡꯅꯕ ꯃꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯟ ꯑꯁꯤ ꯗꯦꯟꯃꯥꯔꯛ, ꯅꯦꯗꯔꯂꯦꯟꯗ ꯑꯃꯗꯤ ꯕꯦꯜꯖꯤꯌꯝꯗꯁꯨ ꯐꯪꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯏ꯫ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟ ꯑꯁꯤ COVID-19 ꯒꯤ ꯃ꯭ꯌꯨꯇꯦꯁꯟ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ D614G ꯒꯤ ꯗꯦꯔꯤꯚꯦꯇꯤꯚ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯚꯦꯔꯤꯌꯟꯠ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛ ꯍꯥꯏꯔꯒꯗꯤ ꯁ꯭ꯇ꯭ꯔꯦꯟ ꯑꯁꯤꯅ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯈꯜꯁꯤꯡꯕꯨ ꯈꯣꯡꯂꯩ ꯌꯥꯡꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄ, ꯁ꯭ꯇ꯭ꯔꯦꯟ ꯑꯁꯤ ꯚꯥꯏꯔꯁꯀꯤ ꯃꯔꯨꯑꯣꯏ ꯍꯥꯏꯕ ꯁꯔꯨꯛꯁꯤꯡꯗ ꯃ꯭ꯌꯨꯇꯦꯁꯟ ꯊꯣꯛꯄ ꯊꯦꯡꯅꯔꯤ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯃ꯭ꯌꯨꯇꯦꯁꯟ ꯈꯔꯗꯤ ꯂꯦꯕꯣꯔꯦꯇꯣꯔꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯇ ꯁꯦꯜꯁꯤꯡꯕꯨ ꯏꯟꯐꯦꯛꯁꯟ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯡ ꯋꯥꯡꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯈꯣꯡꯂꯩ ꯌꯥꯡꯅ ꯁꯟꯗꯣꯛꯄ ꯉꯝꯕ ꯑꯦꯄꯤꯗꯦꯃꯤꯛ ꯑꯃꯒꯤ ꯑꯣꯏꯊꯣꯛꯄꯁꯤꯡ ꯂꯩ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟ ꯑꯁꯤ UK ꯃꯅꯨꯡꯒꯤ ꯄꯦꯁꯦꯟꯠ ꯑꯃꯗꯒꯤ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯃ꯭ꯌꯨꯇꯦꯁꯟꯁꯤꯡꯕꯨ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯥꯛ ꯅꯦꯝꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯟ ꯃꯈꯜ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯅꯣꯔꯗꯔꯟ ꯑꯥꯌꯔꯂꯦꯟꯗ ꯈꯛ ꯅꯠꯇꯅ UKꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯁꯟꯗꯣꯛꯄ ꯊꯦꯡꯅꯔꯦ꯫ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯅ ꯊꯦꯡꯅꯕ ꯃꯐꯝꯅ ꯂꯟꯗꯟ, ꯈꯥ ꯅꯣꯡꯆꯨꯞ ꯑꯃꯗꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯏꯪꯂꯦꯟꯗꯒꯤ ꯁꯔꯨꯛꯁꯤꯡ ꯑꯣꯏꯔꯤ꯫ ꯅꯦꯛꯁ ꯁ꯭ꯇ꯭ꯔꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯣꯛꯄ ꯍꯛꯁꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯃꯍꯤꯛ ꯃꯇꯥꯡ ꯀꯌꯥꯒꯤ ꯖꯤꯅꯣꯝ ꯗꯦꯇꯥ ꯅꯩꯅꯕ ꯑꯣꯄꯟ ꯁꯣꯔꯁ ꯄ꯭ꯔꯣꯖꯦꯛꯠ ꯑꯁꯤꯗꯒꯤ ꯐꯪꯕ ꯗꯦꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯟꯃꯥꯔꯛ ꯑꯃꯁꯨꯡ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯊꯦꯡꯅꯔꯤꯕ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟꯒꯤ ꯀꯦꯁꯁꯤꯡ ꯑꯁꯤ UKꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯟꯗꯤꯌꯥꯗꯁꯨ UKꯗꯒꯤ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯁ꯭ꯇ꯭ꯔꯦꯟ ꯑꯁꯤ ꯊꯦꯡꯅꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯈ꯭ꯔꯦ꯫ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ SARS-CoV-2 ꯚꯥꯏꯔꯁ ꯑꯁꯤꯅ ꯃꯤꯑꯣꯏꯕꯗ ꯏꯟꯐꯦꯛꯁꯟ ꯊꯣꯛꯍꯟꯕꯗ ꯃꯊꯧ ꯇꯥꯔꯤꯕ ꯁ꯭ꯄꯥꯏꯛ ꯄ꯭ꯔꯣꯇꯤꯟꯁꯤꯡꯗ ꯃ꯭ꯌꯨꯇꯦꯁꯟ ꯑꯅꯤ ꯍꯥꯏꯕꯗꯤ H69 ꯑꯃꯗꯤ V70 ꯒꯤ ꯗꯤꯂꯤꯁꯟꯁꯤꯡ ꯊꯣꯛꯄ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯒꯤ ꯁ꯭ꯄꯥꯏꯛ ꯄ꯭ꯔꯣꯇꯤꯟꯁꯤꯡ ꯑꯁꯤꯃꯛꯁꯨꯅꯤ ꯄꯨꯊꯣꯔꯛꯂꯤꯕ ꯚꯦꯛꯁꯤꯟꯁꯤꯡꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯁꯣꯟꯊꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ꯫ H69 ꯑꯃꯗꯤ V70 ꯒꯤ ꯗꯤꯂꯤꯁꯟ ꯊꯣꯛꯄ ꯑꯁꯤꯅꯁꯨ ꯑꯦꯟꯇꯤꯕꯣꯗꯤ ꯁꯁꯦꯞꯇꯤꯕꯤꯂꯤꯇꯤꯗ ꯑꯀꯥꯏꯕ ꯑꯣꯏꯍꯜꯂꯛꯏ ꯍꯥꯏꯕ ꯗꯦꯅꯤꯁ ꯃꯤꯡꯛ ꯍꯥꯏꯅ ꯈꯪꯅꯕ ꯗꯦꯟꯃꯥꯔꯛꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯥꯗ 90ꯒꯤ ꯆꯥꯡꯗ ꯁꯥꯒꯤ ꯃꯇꯨ ꯐꯔ ꯄꯨꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯖꯤꯕ ꯑꯁꯤꯗꯁꯨ ꯊꯦꯡꯅꯈꯤ꯫ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃꯗꯁꯨ ꯀꯣꯚꯥꯂꯦꯁꯦꯟꯠ ꯄ꯭ꯂꯥꯁꯃꯥ ꯊꯦꯔꯥꯄꯤ ꯇꯧꯕꯗ ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯊꯦꯡꯅꯈꯤ꯫ ꯗꯤꯂꯤꯁꯟ ꯃ꯭ꯌꯨꯇꯦꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ RT-PCR ꯒꯤ ꯇꯦꯁꯇ ꯂꯥꯟꯅ ꯅꯦꯒꯦꯇꯤꯚ ꯔꯤꯖꯜꯠ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯑꯣꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯐ꯭ꯔꯥꯟꯁꯀꯤ ꯂꯤꯌꯣꯟ ꯁꯤꯇꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 3,964ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 38 ꯍꯥꯏꯕꯗꯤ ꯆꯥꯗ 0.5%ꯒꯤ ꯆꯥꯡ ꯑꯁꯤ ꯁ꯭ꯄꯥꯏꯛ ꯄ꯭ꯔꯣꯇꯤꯟꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ꯫ ꯆꯥꯏꯅꯥꯒꯤ ꯋꯨꯍꯥꯟꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤ ꯃ꯭ꯌꯨꯇꯦꯁꯟ ꯇꯣꯏꯅ ꯊꯣꯛꯏ ꯍꯥꯏꯅ ꯄꯥꯅꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃ꯭ꯌꯨꯇꯦꯁꯟ 25ꯃꯨꯛ ꯊꯣꯛꯇꯨꯅ ꯆꯥꯡꯆꯠꯇ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛꯀꯤ ꯆꯥꯡꯗ ꯃ꯭ꯌꯨꯇꯦꯁꯟ ꯊꯣꯛꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯍꯛꯆꯥꯡꯅ ꯃꯍꯤꯛ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯃꯥꯌꯣꯛꯅꯕ ꯑꯁꯨꯝ ꯉꯝꯂꯛꯄꯒ ꯂꯣꯏꯅꯅ ꯃꯍꯤꯛ ꯑꯁꯤꯅꯁꯨ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯃ꯭ꯌꯨꯇꯦꯁꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤꯅꯁꯨ ꯇꯥꯛꯂꯤ꯫
D614G asi January thada nongpok China-dagi hauраklaga New York amadi Europe-ta sandorakhiba ahanba thengnaba mutation ni. Ikui-kuidana tha kharegi matungda variant asina Wuhan-da phangkhiba mahaki predecessor adudagi henna sathina malemda sandokhi. Influenza virus ka yengnabada coronavirus ki evolution amadi mutation rate asi tappi amadi hauzik puthorakliba vaccine sing asidagi anoba strain asibu ngakthokpa ngamloidara haibagi chingnaba adudi nemi. Adubu noma-nomagi vaccine kapthoklaba migi masing asum hengalakpana virus asisu hena mutation thoktuna evolve tawroktuna atenba matamgi manungda vaccine sing asidagi immune oikhigadra haina virus asigi matangda research tawriba scientist singna thajanari. COVID-19 amasung brain. Samas amada thokhaliba amang ata awa ana sing asi brain yawba singkhak natana brain yawdaba singna su thokhalli. Mayok nabada yamna khudong sadribasi brain yawdaba sing asina thokhanba samasa sing asini. Masigi khudamni malem pumbana lanthengnariba COVID-19 haina khangnariba laina makhal asibu thokhalliba novel coronavirus Atopa maming SARS-CoV-2 asisu brain yaudaba RNA na genetic material oiba ziba amani haina su kauba yadaba marak saraki posak amakhakni. Maramdi virusing asi thawai panba ziba amagi tangai fadana chengadaba magunsing yauzade amadi virusing asi thawai panba ziba amagi manungda sangba natragadi karisu tawba ngamde. Sadagi haurakpam oibani hairiba coronavirus asi ing 1950 aduwaida khanglakibani aduga miyoibada thengnarakibana ing 2002 gi China-da thokiba SARS-CoV ki matamdani. Hauzik phawbada miyoibada naba coronavirus makhal taret lay. Mild oiba makhal mari SARS-CoV-229E, SARS-CoV-OC43, NL63, SKU1 amadi pathogenic oiba makhal ahum SARS-CoV, MERS-CoV amadi SARS-CoV-2 ni. Next generation sequencing ki matengdagi COVID-19 nahaliba SARS-CoV-2 asi ing 2002 da China-da thengnakiba SARS-CoV ga chada 67 aduga sahi taragi matungda ing 2012 da Saudi Arabia da thengnakiba MERS-CoV ga chada 50 manai haiba khangba ngamki. ing 2002 gi SARS-CoV sandoraktringai mamangda coronavirus makhal SARS-CoV-229E amadi SARS-CoV-OC43 ani asi miyoibada arum laihau hauduna nahalliba isam samba virus makhal amani haina launai. Coronavirus asi sor hondok honjinda yawba mahigi mariksing haibadi respiratory droplets ningsa sor hondok honjinda anaba miyoiga sokna samnabada amadi anaba miyoi amana pairamba soklamba posaksingda thengluba pairubadagisu sandoi. Virus asi ningsa sor honbaga mari leinaba haksangi kayatki cellsingda attack tawduna thabombibu sohanba amadi pneumonia na singba leina ohelakpa khak natana atopa haksangi kayatsingdasu leina asigi chaitheng phangi. Khudam oina University of Pennsylvania gi Perelman School of Medicine da ing 2020 gi January dagi April tha haibadi tha mari asigi manungda koki CT scan amadi MRI tawkiba COVID-19 patient singda patient manga gi manungda patient amagi changda stroke brain da e thokpa amadi singli funduna laibagi casing Dr. Freeman amadi mahaki kambu singna thengnaki. Hairiba casing asigi manungda tangkhai amadi hanadagi blood pressure wangba amadi type 2 diabetes naba miyoi oi. Tizinba asibu makha sathariba Dr. Freeman na thabombida inflammation thokpa matamda immune system gi saruk ama oina puthokliba cytokine sing asi ka henna puthoklakpa matamdadi haksangda amang ata thohalli haina Radiological Society of North America gi annual meeting da phongdokhi.
COVID-19 positive oiba mioi ahungi manungda mioi amagi sangda manam amadi mahau khangba ngamlaktaba natraga ahongba lakpa kok sikpa sokthaba kok ngauri tauba oningba phawuna singba neurons ka mari leinaba layong kaya sing asi thengnei masina COVID-19 hairiba leina asina thabombi khak natana haksangi tongan ba kayat sing maru oina kok ki sarukta sohanbagi oithokpa lei COVID-19 na maram oiduna laikhidraba mioi singi haksangda postmortem tawduna mioi bana manam khangnabagi mathau tawriba olfactory mucosa amadi koki tongan ba saruk mari dagi sample sing lawduna thijinba amada COVID-19 nahaliba SARS-CoV-2 virus ki genetic material amadi virus asigi mapan thangba sarukta yawba protein singi manungda ama oiriba spike protein sing asi test sample sing asigi electron microscope ki image singda uva phangki loinana mahik asina igi iramda yawbagi khudam sangdam oina brain gi blood vessel singi walda virus asi yawramba thengnaki asigi su mathakta haksangda mahik matang singdagi ngakthok chanabagi mathau tawriba immune cell sing asisu brain gi mafam singda activate tawramba thengnaki manam maha khangnabagi mathau tawriba olfactory mucosa gi nerve cell singda viral load wangne yawba maramna manam amadi mahau manglakpagi maram oigani haina SARICS Department of Neuropathology gi thijinba amada report tawri aroibada thamjari Mahei marong pambida taba nematode ki maramda thijinba haibasigi matangda Belgium da leiba Ghent University gi nematology research unit ta PhD researcher oina leiriba phaugai sangbam Rolly Singha aikhoi gi mihut Laistram Singsang lakpaga unaduna wari saba Rollis ki research area sida junction ringa gi mangoina na hodok poina Rollis ki samlapa biodata thamsi karamba school college ta tamai aduga master na karai waida torakpa haibna chikpa singasi thambiyo I class 10 fawudi Saint Xavier School da tamjare aduga class 11 12 na Harvard School da torakpani aduga Bachelors of Science honors ta zoology da Delhi University gi Ramjas College ta tawjarakpani aduga master oina same Delhi University da zoology da muktorba matungda International Master of Agro and Environmental Nematology da Ghent University Belgium da leiba university sida makha chathajarakpani aduga 2017 dagi PhD scholar oina nematology research unit Ghent University dum thabak chathajarakpani hame master ja ani ne batawri ja mani aduga hojik 2017 da horakpar PhD research se masidi kaya myamna chathare hadi karam chahi da loigadawri bano aduga high river research se masigi funding gumba natra scholarship phangaga chatkibra haibina chingmasing asi thambi aina PhD research tawjarakpasi 2017 dagi tawjarakpani aduga mathang chahida ilosanaba kan honajari aduga research asi Ghent University na fund tawba research ni aduga sagi International Master of Agro and Environmental Nematology su Belgium government na fund tawbi khibani Rollis research tawri basa masi plant parasitic nematode haibadi plant mahimarong pambi da taba nematode hariba jiba sigi matang dane adu mayam da hena khangnaba nematode haibase masi kari karama makhalgi jibano haibda thambiyo nematode haribasi koina animal kingdom da phylum nematoda hariba phylum sigi makhada leiba jiba punamak nematodes chingani aduga masi hek yengbada koina tinthroki shape simaina oiba aduga magi machu na khoigi sangom mapal machu oiba aduga ising machu gum oiba suthengna gani aduga masi mafam kudingmakta lei haitare masi khoigi leibak ta su leigani ising da su leigani aduga tin kang sing da su parasite oina leiba yai aduga achau ba sa kaida miyoiba yauna sida su parasite oina si thengna gani aduga Rollis na tawbirisna parasitic nematode neba ado Rollis ki research se masigi matang da thambiyo research gi thesis se masina karino haibdo thambiyo aina tawjariba research si khoigi mahimarong da taba pambi da taba plant parasitic nematodes haribasidani aduga thesis sina khoigi uncovering diversity adigi barcoding amadi meta barcoding of plant parasitic nematodes haizabani haibadi masida agi research gi maroiba pandam sida sida plant parasitic nematodes bu masak mong khangdokpa adagi makhoi sing asi magi molecular data siznaraga barcoding amadi meta barcoding gi thabak chathajabasini sina mai agi maroiba pandam research ki pandam ne habtar hoy
ꯑꯗꯨꯒ ꯅꯦꯃꯥꯇꯣꯗꯀꯤ ꯗꯥꯏꯕꯔꯁꯤꯇꯤ ꯍꯥꯏꯕꯗꯤ ꯅꯦꯃꯥꯇꯣꯗ ꯍꯥꯏꯕ ꯖꯤꯕꯁꯦ ꯃꯁꯤ ꯀꯌꯥ ꯌꯥꯝꯅ ꯗꯥꯏꯕꯔꯁ ꯑꯣꯏꯕ ꯖꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯅꯦꯃꯥꯇꯣꯗꯁꯦ ꯃꯁꯤꯒꯤ ꯃꯈꯜꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥ ꯊꯣꯛꯅ ꯅꯩꯅꯕ ꯌꯥꯏ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯊꯝꯕꯤꯌꯨ नेमाटोड हाइरिबा जीव मखल असी अदुक्कि मतिक मरांग कायना पृथ्वी की काचिन कोयादा मसी लोइनबक फंगी हाइब तारे मसी मसी लेबाकता अदुक्कि मतिक मरांग कायना मसी फंगनी अदगी इसिंगदा अदगी ngasai हाइजखिबदु माइना अतै अतै जीव सिंगदुसु पैरासाइट ओइना मसी पांबी सिंग यावरा अदुम फंगनी अदुगा मसी कोइना नेमाटोड सिमागी मखल सिंगदा हाइरगदि मसी मरोमदोम हिंगबा ngamjaba अखोगी फ्री लिविंग नेमाटोड्स हाइरगसु कोइ सिंगना कांगबु अमा ओइखरगा अतोपा पैरासिटिक फॉर्म दा अतोपा होस्ट साइगी अतोपा जीव अमदा तांगजरगा हिंगबा कांगू सिमसु सि फंगनी अदुगा आइना आइगी रिसर्च दा आइना मरुइना माइ ओंजनजरिबसिना खोगी पांबी सिंगदा ताबा मही मरोंगदा मरुइना ताबा पैरासाइट सिदा ओइना ओंजनजबनी आइगी रिसर्च सिना मही मरोंग पांबी सिंग असिदा नेमाटोड सिना मरम ओइरगा पांबी सिंग असिदा लाइना थोलकपगी लायोंग सिंगसे मसिना करी करीनो खुदंग लोइनना थम्बि पांबी सिंगदा नेमाटोडना सोगनबा मागी लायोंग सिंगी खुदम हाइरगदी इसम समना खोगी लाइनुंगदा ताबा आलू लेरे मंगरा अदगी पान चिंगबसिदा मागी मकुसिदा मरुम मरुम सौरगा खोगी थागलकपा कनखलकपा अदगी खामदेकपा मानबगुंबा अदगी गाजर पांबी गाजरगी सिदिसिदा मरासिदा मासी गाजर सि अनि लोंथोरकपगुंबा अदगी अतै अतै पांबी सिंग खामेल असिनबी हवाई पांबी मखल कया अमदा अदगी मोरोकना चिंगबसिदा असागी मागी मरासिदा पोमथोरकपा मरुम मरुम सौरकपगुंबा अदगी मरासिगी मनुंगसिदा हुत हुतुना चंगगा मरुम गोक्थरकपा अदगी मचा पोक्थरकपना सागी मरासि पोमथोरकपगुंबा अजगी हंजनदना मरासिंग असि पथपुमथबा थोलकनी अदुगा खितंग चावबा मही मरोंग द हाइरगना खोगी उदा कोमला पांबीगुंबा चंप्रा पांबीगुंबागी मरासिदा सिदसु सोखनबा याय अदगी चूगुंबा अदगी लफुगुंबादा खोगी लफुगी मरासि पथपुमथबना लफुजे दोम दोम तुरगा सिरकपगुंबागी लायोंगसि नेमाटोडना थोखनबा यामना खोगी मरुइबा लायोंग सिंगनी अदुगा खोगी मणिपुर इरमदम असे बायोडाइवर्सिटी हॉटस्पॉट की मनुंगदा चलिबने अदुना लमदम असिदा मखल मखा कयागी मना मसिंग मही मरोंग उपामी सिंग असे फंगली अदो तत्तना तोआन तोआन बा लाइना सिंगना हाइरिबा पामी सिंग लहु सिंगुबदा पोथोकसे असुकी मतिक हंदा हलिबने अदो नेमाटोड न मरम ओइरगा थोगलिबा लाइना से मसिना पामी सिंग असिदा असुक यामना अमांगाता थोलिबसे मसिगी नॉलेज से लौमी सिंगना लैरमगनेना खनबिब्रा मसिगी अवेयरनेस से लैरमगनेना खनबिब्रा मसिगी मतंगदा थम्बियो मसी नेमाटोड सी ngasai खोगी असाबा लमसी खोगी ट्रॉपिकल अमदी सब ट्रॉपिकल कंट्रीज खोगी लेबाक सी यावना अदगी खोई इरमदम सी बायोडाइवर्सिटी हॉटस्पॉट्स अमु ओइरबनिना मसिदा अदुकी मतिक मरांग काइना फंगी हाइजबा तारे अदुगा मरांग काइना फंगी बै मतिक मदुगी ओना तैनाबदा मसिगी अवेयरनेस से खितंग वाट प्रा हाइबगी चिंगनजबा एंगोंदा लेजै मरमदी 2019 दा केनिया दा इंटरनेशनल ट्रेनिंग प्रोग्राम अमा आइना गेंट यूनिवर्सिटी रिप्रेजेंट तौरगा ट्रेनिंग प्रोग्राम पीबदा आइसु सरुग याजरुई अदुदा अफ्रीकन कंट्रीज मयामसिदगी एग्रीकल्चरल ऑफिसर सिंग अदगी छात्र सिंग अतै अतै इंस्टीट्यूट दा टेक्नीशियन लेब ओइबा मयामसि कौरगा ट्रेनिंग पिजबा मतमदा कोइना सर्वे गुंबा चटपसिदा नेमाटोडना सोखलबा मही मरोंग मयाम अमा थेंगनजरखि अदुगी मही मरोंग थेंगनजरकपसि मसि नेमाटोडना थोखनबनी हाइबसि लाइना लायोंग सिंग असि नेमाटोडना थोखनबनी हाइबसि ngasagi लौमी प्रजा सिंगना खंगमदबा मयाम अमा थेंगनरखि खोइना मरम अदुना आइनसु खितंग चिंगनजै खोगी इरमदमदसु असिगुंबा नेमाटोड सिना सोखनबा मागी लाइना लायोंग सि मरुइना लाइनुंगदा ताबा मरासिदा ओइबना मसि हेक फुक्तोगा येंगद्रे खोइना उदबा अदुगा नेमाटोड सिना पांबीगी मरादा चंग्रगा पांबीगी मरागी मरेक महाउसि मोइना चुपथोबा मतुंगदा पांबी सि चाउजन थिलकनी अदगी मागी मही मरोंग यालक्तबना चिंगबा मयामसु उगनी अदुगा मसिगी लाइना लायोंग सिंग असि मथक्ता उबा लाइना लायोंग सिंग असि अतोपा मरमना ओइरबो हेक खनबा अदगी हेना मनुंगदा उसल्लुदबनिना मसिगी अवेयरनेस से खितंग प्रजा सिंगदा वाट प्रा हाइबगी चिंगनजबा एंगोंदा लेजै PhD thesis से मसिदा पनबीखिबा बार कोडिंग मेटा बार कोडिंग हाइबसे मसि करिनो मसिना सोंगी रिसर्च सिदा करमना मसिगी मरु ओइबसे लैरि थमियो मेटा बार कोडिंग अमदी बार कोडिंग द तौजरिबसि खोगी प्लांट पैरासिटिक नेमाटोड से कोइना मसक खंगदोकपसिदा टेक्सोनोमिकल एक्सपर्टीसी अदुकी मतिक दरकार ओय हाइजबा तारे मसि खोगी यामना पिकपा माइक्रोस्कोप थालगा उबा फंगदबा जीव मखल ओइबनिना खोगी मरोइना प्लांट पैरासाइट सिंगसी अदुदी मकोइ सिंगसी मसक खंगदोकपसिदा यामना तराई तराइबा ओइदबनिना
ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯇꯧꯖꯔꯤꯁꯤ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯣꯂꯦꯀꯨꯂꯔ ꯗꯥꯇꯥꯁꯦ ꯁꯤꯖꯤꯟꯅꯔꯒ ꯕꯥꯔ ꯀꯣꯗꯤꯡ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯕꯥꯔ ꯀꯣꯗꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯃꯣꯂꯦꯀꯨꯂꯔ ꯗꯥꯇꯥ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯌꯦꯡꯖꯔꯤꯁꯤ ꯃꯔꯨꯑꯣꯏꯅ DNA ꯁꯤ ꯌꯦꯡꯖꯕꯅꯤ ꯃꯥꯒꯤ DNA ꯁꯤꯗꯒꯤ ꯖꯤꯟ ꯃꯔꯤꯈꯛ ꯁꯤꯀ꯭ꯋꯦꯟꯁ ꯇꯧꯖꯔꯒ ꯃꯗꯨꯒꯤ ꯖꯤꯟꯁꯤꯡ ꯑꯗꯨ ꯕꯥꯔ ꯀꯣꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯕꯅꯤ ꯑꯗꯨꯒ ꯕꯥꯔ ꯀꯣꯗ ꯑꯃꯗꯤ ꯃꯦꯇꯥ ꯕꯥꯔ ꯀꯣꯗꯁꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯦꯠꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯥꯔ ꯀꯣꯗꯤꯡꯒꯤ ꯀꯦꯁꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯅꯦꯃꯥꯇꯣꯗꯁꯤ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡꯁꯤ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ DNA ꯁꯤ ꯂꯧꯊꯣꯛꯑꯒ ꯃꯉꯣꯟꯗꯒꯤ ꯖꯤꯟꯁꯤ ꯁꯤꯀ꯭ꯋꯦꯟꯁ ꯇꯧꯔꯒ ꯃꯗꯨꯒꯤ ꯖꯤꯟꯒꯤ ꯁꯤꯀ꯭ꯋꯦꯟꯁꯁꯤꯡ ꯑꯗꯨ ꯕꯥꯔ ꯀꯣꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯅ ꯂꯧꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯦꯇꯥ ꯕꯥꯔ ꯀꯣꯗꯤꯡꯒꯤ ꯀꯦꯁꯇꯗꯤ ꯑꯄꯨꯟꯕ ꯁꯦꯝꯄꯜ ꯑꯃ ꯂꯧꯔꯦꯅ ꯈꯜꯂꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯇꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯄꯥꯝꯕꯤꯗꯒꯤꯕꯨ ꯑꯣꯏꯔꯣ ꯃꯔꯥꯗꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯄꯨꯟꯕ ꯑꯗꯨꯗ ꯐꯪꯕ ꯅꯦꯃꯥꯇꯣꯗ ꯃꯌꯥꯝꯗꯨꯒꯤ ꯑꯄꯨꯟꯕ DNA ꯑꯃ ꯁꯨꯡꯗꯣꯛꯑꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯐꯪꯈ꯭ꯔꯤꯕ ꯑꯇꯣꯞꯄ ꯁ꯭ꯄꯤꯁꯤꯁ ꯑꯗꯨꯒꯤ ꯕꯥꯔ ꯀꯣꯗꯁꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯄꯨꯟꯕ DNAꯒꯤ ꯁꯛꯇꯝꯗꯨꯗ ꯌꯦꯡꯖꯕꯅꯤ ꯑꯗ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯕꯥꯔ ꯀꯣꯗꯇꯨꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯤꯕ ꯁ꯭ꯄꯤꯁꯤꯁꯇꯨ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯔꯤꯖꯜꯠ ꯑꯃ ꯌꯦꯡꯕꯒꯤ ꯃꯑꯣꯡꯁꯤꯗ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯔꯤꯖꯜꯠꯁꯦ ꯐꯪꯉꯒ ꯑꯩꯈꯣꯏ ꯗꯥꯇꯥꯕꯦꯁꯇ ꯑꯃꯨꯛ ꯑꯞꯗꯦꯠ ꯇꯧꯒꯗꯧꯔꯤꯕꯅꯦꯕ ꯍꯣꯏ ꯁꯤꯒꯨꯝꯕ ꯕꯥꯔ ꯀꯣꯗꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯄꯕ꯭ꯂꯤꯛ ꯗꯥꯇꯥꯕꯦꯁꯇ ꯑꯃꯨꯛ ꯁꯕꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯣꯂꯦꯀꯨꯂꯔ ꯗꯥꯇꯥꯁꯦ ꯁꯤꯖꯤꯟꯅꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯅꯦꯃꯥꯇꯣꯗꯁꯤ ꯃꯁꯛ ꯈꯪꯗꯣꯛꯄꯗ ꯀꯥꯟꯅꯕ ꯑꯁꯤ ꯂꯧꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯄꯕ꯭ꯂꯤꯛ ꯗꯥꯇꯥꯕꯦꯁꯁꯤꯗꯤ ꯑꯗꯨꯝ ꯐ꯭ꯔꯤꯂꯤ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯕ꯭ꯔꯥ ꯃꯁꯤ ꯄꯕ꯭ꯂꯤꯛ ꯗꯥꯇꯥꯕꯦꯁꯁꯦ ꯂꯣꯏꯅ ꯐ꯭ꯔꯤꯂꯤ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ NCBI ꯀꯥꯏꯅ ꯂꯩꯔꯤꯕ ꯑꯗꯒꯤ ꯖꯦꯟ ꯕꯦꯡꯛ ꯀꯥꯏꯅ ꯂꯩꯔꯤꯕꯁꯤꯗ NCBIꯒꯤ ꯃꯅꯨꯡꯗ ꯆꯟꯗꯣꯏꯅꯤꯀꯣ ꯖꯦꯟ ꯕꯦꯡꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯊꯤꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯤꯀ꯭ꯋꯦꯟꯁꯁꯤ ꯍꯣꯏ ꯄ꯭ꯂꯥꯟ ꯄꯦꯔꯥꯁꯥꯏꯇꯤꯛ ꯅꯦꯃꯥꯇꯣꯗ ꯃꯍꯩ ꯃꯔꯣꯡ ꯄꯥꯝꯕꯤꯗ ꯇꯥꯕ ꯅꯦꯃꯥꯇꯣꯗꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯔꯣꯂꯤꯁꯅ ꯔꯤꯁꯔꯁ ꯇꯧꯕꯁꯦ ꯃꯁꯤꯗꯤ ꯀꯔꯝꯅ ꯆꯠꯊꯕꯤ ꯔꯤꯁꯔꯁꯁꯦ ꯍꯥꯏꯗꯤ ꯂꯦꯕꯇ ꯐꯤꯜꯗ ꯔꯤꯁꯔꯁꯁꯦ ꯊꯕꯛ ꯀꯌꯥ ꯇꯧꯕꯤꯔꯝꯒꯅꯤ ꯈꯟꯖꯩ ꯑꯗꯨꯒ ꯁꯦꯝꯄꯜꯁꯤꯡꯁꯤꯅ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯗꯒꯤ ꯁꯦꯝꯄꯜꯁꯤꯡ ꯂꯧꯕꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯔꯤꯁꯔꯁ ꯋꯥꯔꯛꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯦꯝꯄꯜꯁꯤꯡ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯃꯐꯝ ꯃꯐꯝꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯃꯐꯝꯗꯒꯤ ꯁꯦꯝꯄꯜ ꯂꯥꯛꯆꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯐ꯭ꯔꯤꯀꯟ ꯀꯟꯇ꯭ꯔꯤꯁꯀ ꯑꯩꯈꯣꯏ ꯌꯥꯝ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯀꯦꯅꯤꯌꯥꯗꯒꯤ ꯑꯗꯒꯤ ꯇꯥꯟꯖꯥꯅꯤꯌꯥ ꯔꯨꯋꯥꯟꯗꯥ ꯑꯗꯒꯤ ꯏꯊꯤꯌꯣꯄꯤꯌꯥꯅꯆꯤꯡꯕꯁꯤꯡꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀ꯭ꯔꯣꯞꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯀꯥꯎ ꯄꯥꯝꯕꯤꯒꯨꯝꯕ ꯑꯗꯒꯤ ꯀꯣꯐꯤꯒꯨꯝꯕ ꯑꯗꯒꯤ ꯆꯥꯒꯨꯝꯕꯗ ꯇꯥꯕ ꯀꯩꯅꯣꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯗꯒꯤ ꯁꯣꯏꯜ ꯁꯦꯝꯄꯜꯁꯤ ꯊꯥꯖꯔꯛꯏ ꯑꯗꯒꯤ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯇ ꯍꯥꯏꯔꯒꯅ ꯕꯦꯜꯖꯤꯌꯝ ꯑꯗꯒꯤ ꯅꯦꯗꯔꯂꯦꯟड्ꯁ ꯁꯤꯗꯩꯁꯤꯗ ꯏꯁꯥꯃꯛ ꯆꯠꯅ ꯁꯦꯝꯄꯂꯤꯡ ꯇꯧꯖꯕ ꯑꯗꯒꯤ USꯗꯒꯤꯁꯨ ꯁꯦꯝꯄꯜ ꯑꯁꯤꯒꯨꯝꯕ ꯁꯦꯝꯄꯜꯁꯤꯡ ꯑꯁꯤ ꯑꯦꯅꯥꯂꯥꯏꯖ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯁꯦꯝꯄꯜ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯌꯦꯡꯖꯗꯣꯔꯤꯁꯤ ꯃꯍꯩ ꯃꯔꯣꯡꯗ ꯁꯣꯛꯍꯟꯕ ꯌꯥꯕ ꯀꯔꯝꯕ ꯅꯦꯃꯥꯇꯣꯗꯁ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯌꯦꯡꯖꯕꯅꯤ ꯑꯗꯨꯒ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯦꯔꯥꯁꯥꯏꯠꯁꯤꯡ ꯑꯗꯨ ꯁ꯭ꯄꯤꯁꯤꯁ ꯂꯦꯚꯦꯜ ꯐꯥꯎꯕꯗ ꯇꯦꯛꯁꯣꯅꯣꯃꯤꯀꯦꯜ ꯑꯦꯛꯁꯄꯔꯇꯤꯁ ꯁꯤꯖꯤꯟꯅꯔꯒ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯖꯔꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤꯗꯒꯤ ꯕꯥꯔ ꯀꯣꯗꯁꯤꯡ ꯑꯗꯨ ꯑꯩꯅ ꯁꯤꯀ꯭ꯋꯦꯟꯁ ꯇꯧꯖꯕꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯗꯒꯤ ꯖꯤꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯆꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯖꯤꯟꯁꯤꯡꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯨ ꯄꯕ꯭ꯂꯤꯛ ꯗꯥꯇꯥꯕꯦꯁꯇ ꯑꯃꯨꯛ ꯁꯕꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯦꯇꯥ ꯕꯥꯔ ꯀꯣꯗꯤꯡ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯌꯦꯡꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯁꯦꯝꯄꯜ ꯑꯃꯗꯒꯤ ꯂꯧꯊꯣꯔꯛꯏꯕ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯂꯥꯟ ꯄꯦꯔꯥꯁꯥꯏꯠ ꯃꯌꯥꯝꯁꯤ ꯑꯩꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯉꯒ ꯃꯈꯣꯏꯁꯤꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯁ ꯃꯌꯥꯝ ꯂꯧꯍꯧꯒꯅꯤ ꯏꯂꯦꯛꯇ꯭ꯔꯣꯟ ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤ ꯁꯤꯖꯤꯟꯅꯔꯒ ꯃꯥꯒꯤ ꯀꯝꯄꯥꯎꯟ ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯣꯟ ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤ ꯑꯅꯤꯁꯤ ꯌꯥꯎꯅ ꯃꯥꯒꯤ ꯐꯣꯇꯣꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯅꯝꯍꯧꯒꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯏꯂꯨꯁꯇ꯭ꯔꯦꯁꯟ ꯍꯥꯏꯅ ꯃꯥꯒꯤ ꯌꯦꯛꯊꯣꯛꯄ ꯑꯗꯒꯤ ꯃꯥꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯅꯆꯤꯡꯕ ꯃꯌꯥꯝꯗꯨ ꯐꯖꯅ ꯏꯂꯨꯁꯇ꯭ꯔꯦꯠ ꯇꯧꯍꯧꯕ ꯑꯗꯒꯤ मासे फजन डिस्क्राइब तहोबा अदु लोइरगा नेमाटोड से अमुक रिकवर तौरकाना मागे DNA से लौबनी DNA सिदगी अमुक जिन दमुक सीक्वेंस तौजबनी अदु रोलिसना हुजिक फाउदा रिसर्च तौरकपसे मासे रिसर्च से मतंग चही 2022 दने लोइगदौरी बसे अदु हुजिक फाउदा करम रिजल्ट नत्रगा फाइंडिंग सिंग फंगिबदि लैरे अैना हजिफाउदा तौजरैबा थबकसिदा पेपर पुन्ना इसागी फर्स्ट ऑथर ओइना peer reviewed research articles taruk izakre international journal sing na phongjakre aduga article mari mana co-author oina phongjakre aduga panbaya bada species ahum khak plant parasitic nematode species hana mukta thingnadriba anoba species ahum su discover tawjakre masi makhoi sing dudi Spain gi Canary Island dagi species ama phongjakre adagi Rwanda dagi akhoi gi chujak ta taba species anoba ma su yengkre adagi Kenya da phauda taba hana mukta khangdriba species ama su muk thingna zakre adagi atop pa thabakta Ethiopia dagi lakpa sample akhoi coffee pambi singda kari tabage sigi matangda ma yengjakre adagi Indonesia dagi sample yengkre adagi atai country singdagi Uganda gumba adagi Belgium amadi Netherlands dagi su asigi diversity khara maroiba sing yengkre aduga barcode si chahumgi mathakta barcodes species yankhai gi mathakta akhoi gi barcode sing puthokchakre aduga hojik meta barcoding gi thabak kana chathajari haibitare
ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯔꯣꯂꯤꯁꯇꯩ ꯈꯪꯖꯅꯤꯡꯉꯤꯁꯦ ꯔꯣꯂꯤꯁꯀꯤ ꯕꯥꯏꯑꯣꯗꯥꯇꯥꯁꯦ ꯁꯨꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ 2015ꯗꯅꯦ ꯔꯣꯂꯤꯁꯅ ꯃꯥꯁꯇꯔ ꯇꯧꯈ꯭ꯔꯤꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ PhDꯁꯦ ꯂꯥꯁ ꯌꯔ ꯑꯣꯏꯁꯜꯂꯛꯑꯕꯅꯤ ꯅꯦꯛꯁ ꯌꯔ 2022ꯗ ꯂꯣꯏꯒꯗꯧꯔꯤꯕꯅꯦ ꯑꯗꯨꯒ ꯆꯍꯤ 6ꯃꯨꯛꯇꯤ ꯁꯨꯔꯦ ꯕꯦꯜꯖꯤꯌꯝꯗ ꯂꯩꯔꯛꯏꯕꯁꯦ ꯕꯦꯜꯖꯤꯌꯝꯗ ꯔꯤꯁꯔꯁ ꯇꯧꯔꯛꯄꯁꯦ ꯃꯁꯤꯗ ꯃꯐꯝꯗꯨꯗ ꯊꯦꯡꯅꯕꯤꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯑꯗꯨꯒ ꯕꯦꯜꯖꯤꯌꯝꯗ ꯔꯤꯁꯔꯁ ꯇꯧꯕꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯦ ꯃꯁꯤꯒ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕꯁꯤꯒ ꯀꯌꯥꯝ ꯈꯦꯠꯅꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯊꯝꯕꯤꯌꯨ ꯑꯩꯅ ꯁꯨꯝ ꯎꯖꯔꯛꯄꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯒꯤ ꯃꯑꯣꯡꯁꯤ ꯍꯣꯏ ꯑꯁꯣꯝꯒꯤꯗ ꯃꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯂꯩꯕꯥꯛ ꯍꯥꯏꯗꯣ ꯑꯣꯏꯔꯨꯕꯅꯤꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯦ ꯑꯗꯨꯛ ꯐꯖꯅ ꯐꯪꯉꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯃꯔꯛꯇ ꯑꯩꯈꯣꯏ ꯔꯤꯁꯔꯁ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯅ ꯑꯗꯒꯤ ꯃꯥꯁꯇꯔꯗꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯛꯄꯁꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅꯕꯨꯗꯤ ꯂꯩ ꯑꯗꯨ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯕꯅꯤꯅ ꯑꯗꯨꯒꯤ ꯈꯤꯇꯪ ꯈꯨꯠ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯍꯧꯕ ꯐꯪꯍꯧꯗꯕꯒꯨꯝꯕ ꯈꯔ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯊꯦꯡꯅꯩ ꯑꯗꯨꯒ ꯕꯦꯜꯖꯤꯌꯝꯒꯨꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤꯅ ꯍꯦꯟꯅ ꯊꯕꯛ ꯁꯨꯅꯤꯡꯕꯗꯣ ꯍꯦꯟꯅ ꯁꯨꯅꯤꯡꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯐꯖꯅ ꯑꯗꯨꯝ ꯁꯨꯕ ꯉꯝꯃꯦ ꯍꯥꯏꯖ ꯇꯥꯔꯦ ꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯃ ꯈꯔꯗꯤ ꯎꯕ ꯐꯪꯖꯩ ꯑꯗꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯑꯣꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯀꯜꯆꯔꯁꯤꯁꯨ ꯈꯤꯇꯪ ꯁꯤꯔꯤꯌꯁ ꯈꯔ ꯑꯣꯏꯕꯁꯤ ꯈꯤꯇꯪ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯃꯟꯗꯦꯗꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯐꯥꯎꯕꯁꯤ ꯐꯖꯅ ꯃꯌꯥꯝꯁꯤ ꯊꯕꯛꯁꯤ ꯑꯌꯨꯛꯇꯒꯤ ꯄꯨꯡ 7ꯗꯒꯤ ꯄꯨꯡ 5 ꯐꯥꯎꯕꯁꯤ ꯑꯗꯨꯝ ꯐꯖꯅ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯨꯕꯁꯤ ꯊꯦꯡꯅꯖꯔꯛꯏ ꯑꯗꯨꯒ ꯆꯍꯤ 2ꯒꯤ ꯃꯥꯁꯇꯔꯁꯤ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯇꯤꯆꯤꯡ ꯁ꯭ꯇꯥꯏꯜ ꯑꯗꯒꯤ ꯃꯣꯏꯗ ꯇꯧꯕ ꯑꯦꯖꯨꯀꯦꯁꯟ ꯁ꯭ꯇꯥꯏꯜꯁꯤꯁꯨ ꯈꯤꯇꯪ ꯄꯟꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯣꯜ ꯏꯌꯔ ꯔꯥꯎꯟꯁꯤ ꯆꯍꯤ ꯆꯨꯞꯄꯁꯤꯗ ꯏꯚꯥꯂꯨꯑꯦꯁꯟꯁꯤ ꯑꯗꯨꯃꯥꯏꯅ ꯀ꯭ꯂꯥꯁꯇꯒꯤ ꯑꯗꯨꯝ ꯐꯖꯅ ꯏꯚꯥꯂꯨꯑꯦꯠꯁꯦ ꯇꯧꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝꯗ ꯂꯥꯁꯇ ꯐꯥꯏꯅꯦꯜꯗ ꯂꯥꯛꯏꯕ ꯑꯦꯛꯖꯥꯝꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯄꯔꯁꯦꯟꯇꯦꯖ ꯑꯃ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ 40%ꯒꯨꯝꯕ 50%ꯒꯨꯝꯕ ꯑꯗꯨꯒꯤ ꯏꯚꯥꯂꯨꯑꯦꯁꯟꯁꯤꯗ ꯆꯠꯄ ꯑꯗꯨꯅ ꯑꯦꯛꯖꯥꯝꯁꯤꯗꯁꯨ ꯀꯣꯏꯁꯟ ꯌꯥꯝꯅ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯈꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯈꯔꯈꯛ ꯑꯗꯨꯝ ꯍꯪꯉꯒ ꯑꯗꯨꯒ ꯃꯗꯨꯗ ꯈꯨꯝꯃꯛꯏꯕ ꯑꯟꯁꯔꯁꯤ ꯈꯨꯗꯛꯇꯨꯗ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯁꯤꯗꯩꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯥꯇ꯭ꯔꯁꯤ ꯀꯧꯔꯒ ꯁꯕꯖꯦꯛꯇꯨꯒꯤ ꯑꯣꯖꯥꯗꯨꯒ ꯃꯥꯅ ꯏꯔꯤꯁꯤ ꯀꯔꯤꯒꯤ ꯏꯔꯤꯅꯣ ꯑꯗꯒꯤ ꯃꯁꯤꯗ ꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯟꯕ꯭ꯔꯥ ꯂꯥꯜꯂꯒꯅ ꯃꯁꯤ ꯀꯔꯤ ꯏꯔꯒ ꯆꯨꯝꯗꯣꯏꯅꯣ ꯑꯗꯨꯒ ꯆꯨꯝꯃꯒꯅ ꯃꯁꯤ ꯀꯔꯥꯏꯐꯥꯎ ꯆꯨꯝꯃꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯏꯚꯥꯂꯨꯑꯦꯠ ꯇꯧꯕꯒꯤ ꯁꯤꯁꯇꯦꯝꯁꯤꯁꯨ ꯊꯦꯡꯅꯖꯔꯛꯏ ꯑꯗꯒꯤ ꯀ꯭ꯂꯥꯁꯇꯁꯨ ꯇꯧꯔꯤꯉꯩꯗ ꯑꯗꯨꯝ ꯄ꯭ꯔꯥꯛꯇꯤꯀꯦꯜꯕꯨ ꯍꯥꯏꯔꯣ ꯑꯗꯒꯤ ꯑꯦꯁꯥꯏꯟꯃꯦꯟꯕꯨ ꯍꯥꯏꯔꯣ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔꯂꯤ ꯇꯧꯕꯁꯤ ꯊꯦꯡꯅꯔꯛꯏ ꯑꯗꯨꯒ ꯏꯚꯥꯂꯨꯑꯦꯠ ꯇꯧꯕꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅ ꯇꯧꯕꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯁꯤꯃꯗꯤ ꯊꯦꯡꯅꯖꯔꯛꯏ ꯃꯍꯩ ꯃꯔꯣꯡ ꯄꯥꯝꯕꯤꯗ ꯇꯥꯕ ꯅꯦꯃꯥꯇꯣꯗꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯕꯦꯜꯖꯤꯌꯝꯗ ꯂꯩꯕ ꯘꯦꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯅꯦꯃꯥꯇꯣꯂꯣꯖꯤ ꯔꯤꯁꯔꯁ ꯌꯨꯅꯤꯠꯇ PhD ꯔꯤꯁꯔꯆꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯧꯒꯩꯁꯪꯕꯝ ꯔꯣꯂꯤꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯂꯥꯏꯁ꯭ꯔꯝ ꯆꯤꯡꯁꯥꯡꯂꯥꯛꯄꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ ꯂꯥꯟꯊꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯊꯪ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯐꯪꯕꯤꯒꯅꯤ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ